Angang anidagi Henbasing Panchayat Meekhal da Mirep Oihandanabagi lo Chatnahangadouri. Angang anidagi Henba Mioising Bihar ge Panchayat Meekhal da contest tauba yahandabagi ek ama state government na Chatnahanaba thaurang tauri haina state asigi Panchayati Raj Minister Samrat Chaudhary na phongdokhre. Anauba population control policy na laibak asigi missing control tauba da mateng oiroi haina Bihar ge Chief Minister Nitish Kumar na phongdokhraba matungda Chaudhary na wafam asi phongdorokpane. Chief Minister na haikibada education amasung nupi singbu awareness pibana missing control tauba ngamgane. Chaudhary na hai angang anidagi henba mioising Panchayat Meekhal da contest tauba yadanaba missing control taunabagi anauba policy ama hogdoklagane. Asigumba mioisingbu state government ki atai facilities sing phanghandabagi law amasu puthoklagane. Haujik city panchayat singda angang anidagi henba candidate sing Meekhal thengnaba yahandaba ek ama aikhoida leire. Ek asimag village panchayat singdasu Chatnahanaba thaurang taure. Law asi implement taubada haujiktagi chahi amarom changane. Ek asi chanadringai marakta Bihar da Panchayat Meekhal pangthokodoribane. Missing control taunabagi akanba law asina laibak asida missing hengalakpa thingbada mateng oiragane. Mahakna makata na hai asigumba law Chatnahankiba ahanba state Bihar ni masina urban area singda angang pokpugi chang control taubada mateng pangi. Rural area singda education watle aduna rural area singdasu asigumba law ama Chatnahanduna missing control taugadabane. Chaudhary da natana Union Rural Development Minister Girira Singhanasu laibak asida anauba population control policy Chatnahan phamthoi haike. Singhana haike masi lining lambiga mari lainade loinana political discussion gi wafam sunate tawigumba sung masi chakhot thoranga mari lainaba wafam amane. India gi missing asi malem gi apunba missing gi chada kunne. Amaromda aikhoi gi lamgi pak saubana malemgi apunba lamgi chada ani dasmik mangadane. Mahakna Uttar Pradesh ke Chief Minister Yogi Adityanath pu mahaki state population control act implement taunabagi damag thagaladuna caste community amasung vote bank ke khandana mahakna law asibu Chatnahan ki haike. Nupi amana lupa lising yangkhai da angang yonthoklaga kidnapping ge wari semjin sajen khre. Thahum subuda ngariba machanupa bu lupa lising yangkhai da yonthoklaga kidnapping gi wari ama semjin sajin bagi damakta nupi ama phare. Adumoinama complaint torokiba pungkhar gi manungda police na CCTV footage to yenglaga angang adu gi khongul liba ngamkhe. Mama adu ga loinana angang adu bu lairam liba nupi adu phakre. Superintendent of Police SP City Sonam Kumar na nongmaijing numit ki numidang da phongdokibada Goraknath Police Circle na konba Ilahibag area da laiba Salma Khatun kauba nupi amana police ta mahaki thahungi angang kidnap tawkhibagi pau pirakhe. Mahaki machanupado sari angang basetpi nupi amana Rayulpur area da laiba Senai Marias Hall manaktagi laklaga SUV amada pukre haina nupi aduna claim tawkhe. Thogdok maphamda police na changchinduna thi humbagi thabak chathakhe. SP City na phongdorokpada nupi adugi warolda ahongba lakpadagi chingnarakhe. Maphamdugi CCTV khudingmak scan tawba matamda mama aduna angang adu atopa nupi amada sinakhi amasung e-rickshaw amada pukhi haibasi police na khanglakhe. Atopa nupidugi address adu Humayunpur Road lairamkhi amasung angang adu police na maphamdudagi recover tawkhe. Source singi matungin na mama aduna angang adu mapuroiba khangandana yonthoki amasung mapuroibana hangbada nupiduna kidnapping gi wari ama semjin sajenkhe. Salma gi mapuroiba sizinnadraba potchai sing khullaga hingba meni matai manau sel thumgi matangda wakhe. Atopa nupiduna police ta angang adu mahakna laibani amasung salamda lupa lising yangkhai pikhe haina claim tawkhe. Gang rape thizinanaba team semkhre haukiba June 18 Tamil Nadu ge Palani Laisangge mafam amada chahi nifuram surabi nupi ama gang rape tawkhibagi matangda thizinanaba Tamil Nadu police na Dendigul ge Superintendent of Police Ravale Priyana Lusingba special team ama semkhre. Kerala gi Kannur district ke manungchanba Tharesari da laiba Tamil Nadu dagi nupi adu mahaki mapuroibaga loinana Tamil Nadu ge maming chalaba Palani Laisangda lai khurumba lakpada thogdok adu thokibane. Nupi aduga mahaki mapuroibagana Thalassery police ta complaint ama tawrakpadagi Kerala gi DGP Anil Kantana letter ama tharakhiba matungda Tamil Nadu gi Director General of Police DGP C Sailendra Babuna special team ama semkhibane. FIR adugi matunginna mapuroibana anakpada laiba restaurant da chana thaknaba laiba chatlingaida nupi adu miyoi ahumna gang rape tawkhe. District anigi maming sing hongnaba notification thokre. Telangana government na district anigi maming hongnaba notification ama thokre. Chief Minister K Chandrasekhar Rao na haukiba thada lauktokiba matungina
Warangal Urban District Hanamkonda haina nauna maming tholagani amasung Warangal Rural District ta ming hongbadugi matangda objection amasung representation sing submit tawroknaba government na tha amagi matam pikre notification adugi matungina Hanamkonda District ta Hanamkonda amasung Prakal Revenue Division sing yaugane district asida punna mandal taragani thoi leigane Barangal West Makhatana Hanamkonda District ki district headquarter oina leigane haukiba June kunma thoida chief minister na Warangal amasung Hanamkonda tongan ba program sing da saruk yaraduna district ani nauna maming tholagani haina lauthokibane kumza 2016 da district sing reorganize tawkibada Warangal bu district manga haibade Warangal Urban Warangal Rural Jaya Sankar Bupala Pali amasung Jangaun haina khaidokhi tongan ba state ama ohenkiba matamda Telangana gi district tara laiki kumza 2016 da district sing ase khaidoktuna anoba district kunma thoi semkhi kumza 2019 da henba district ani semkhi TRS government na hairibade masi administration da khudong chanaba amasung miyam da welfare amasung development program singgi kanaba sing ningthina phanganabagi damaktane Delhi da Nagaland gi naha ani angakpa mawong da sikhibagi matangda thigatnaba CBI da sinakhrei Rosie Sangma amasung Samuel Sangma kauba Nagaland gi Dimapur dagi naha ani Delhi da yamna angakpa mawong da sikhiba thogdoka mari leinana Central Bureau of Investigation CBI na thigatnaba Union Home Ministry na Investigation Agency asida khangan khrei Home Ministry gi khongthang adubu Meghalaya gi Chief Minister Conrad Sangma na thagatpaga loinana taramna okhrei Nagaland ki naha ani Delhi da sikhiba dugi matangda inquiry sathanaba yathang pikhiba Union Home Minister Amit Shah bu Sangma na thagatpa phongdokhi Amit Shah gi tawbung ngamba sakti makhada Home Ministry na asigumba athuba khongthang ama paikhalakpasi singthaningai ni haina Meghalaya gi Chief Minister asina mahaki Twitter da phongdorokhi Masiki mamangda Meghalaya gi Governor Saitiyapal Malik nasu Union Home Minister Amit Shah gi maphamda cherol ama iduna National Capital Delhi da Nagaland gi Garo naha ani angakpa mawongda chingnaningai oina sikhiba thogdok adugi matangda asengba langlalangjil puthoknabagi damag investigation chathanaba order taukhabiyu haina khangan khrbane masigi su mathakta Tura Parliamentary Constituency gi MP amasung Hanagi Union Minister Agatha Sangmanasu Home Minister Amit Shah da haija cherol ama thaduna chingnaningai oiba mawongda Delhi da laikidaba Dimapur naha ani dugi matangda prop chathabiyu haikibane Gurugram da leiba private hospital amada Rosie Sangma hairibi nupi macha adu singnaningai oiba mawongda sikhibane madugi matung numit kharani leiraga mahaki machin manau thokpa Samuel Sangma su ka amada thori yanduna sirambane Madhya Pradesh ki school sing online class to lab khrei Madhya Pradesh da leiriba private school lising nifuga taret lomna tongan ba demand tawduna matam kaktana ngarang dagi online class to lab khrei makhoi gi demand singi marakta class 9 dagi na 12 fawbagi offline haunaba demand yaure Hauzik state asida Madhya Pradesh board ta affiliate tawba school lising nifuga manga amadi CVSC gi makhada school lising ani ga chanipan lom lairibane haukiba chahi ahumda RTE gi makhada sothaba angang singda education pibada state government na pithoktana lairiba fees sing adusu pithoknaba akaknaba wafam thamke COVID-19 gi awaba si yanglaga government na annual school recognition fee su lawbidanaba private school association gi president Ajit Singhana paumi singda thamki haire Aroi bada tabiri bapum namakpu thagatchari